ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯅꯥꯎꯁꯨꯝꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯆꯅꯨ ꯑꯗꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯤ꯫ ꯃꯍꯥꯛꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ B.M. ꯁ꯭ꯇꯣꯀꯔꯅ ꯏꯕ ꯗ꯭ꯔꯀꯨꯂꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯄꯥꯔꯤ꯫ ꯄꯥꯔꯤꯕ ꯑꯗꯨꯁꯨ ꯃꯤꯠꯅꯅꯤ, ꯆꯤꯡꯁꯤꯜꯂꯤꯕ ꯑꯗꯨꯁꯨ ꯄꯨꯛꯅꯤꯡꯅꯅꯤ, ꯃꯈꯣꯜ ꯊꯣꯛꯅ ꯍꯧꯅ ꯄꯥꯕꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯇꯦꯕꯜ ꯃꯆꯥ ꯑꯃꯗ ꯇꯦꯕꯜ ꯂꯦꯝꯞ ꯑꯃꯁꯨ ꯊꯝꯂꯤ꯫ ꯇꯦꯕꯜ ꯂꯦꯝꯞ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗꯅꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏꯅꯤ꯫ ꯘꯔꯤꯗ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯦ꯫ ꯃꯍꯥꯛꯅ ꯇꯨꯝꯊꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯤꯜꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯊꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯅ ꯇꯣꯏꯅ ꯊꯤꯜꯂꯛꯄꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯆꯅꯨꯗꯨ ꯊꯣꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯕꯁꯤꯕꯣ? ꯅꯊꯧ ꯀꯌꯥꯝ ꯂꯩꯇꯕ ꯃꯤꯅꯣ? ꯌꯥꯝ ꯗꯤꯁꯒꯁꯇꯤꯡ ꯑꯣꯏ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯊꯤꯜꯂꯨꯔꯣ." ꯆꯅꯨꯅ ꯍꯥꯏꯖꯕꯗꯅꯤ ꯊꯣꯡ ꯑꯗꯨꯗꯤ ꯊꯤꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ꯫ ꯊꯣꯡ ꯑꯗꯨꯅ ꯊꯤꯟꯕ ꯑꯗꯨ ꯂꯦꯞꯇꯕ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯔꯝꯃꯨ ꯈꯪꯅꯤꯕ ꯃꯤꯅ ꯍꯥꯏꯔꯒ ꯃꯋꯥ ꯂꯧꯗꯕ, ꯊꯑꯣꯏꯅ ꯇꯥꯗꯕꯁꯦ ꯀꯔꯤ ꯏꯟꯇꯔꯦꯁꯇꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯕꯁꯤꯕꯣ? ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯦ꯫ ꯂꯣꯜꯂꯤꯕ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨ ꯆꯤꯡꯊꯔꯦ꯫ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯦ꯫ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯇꯥꯐ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨꯕꯅꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯉꯣꯟꯗ ꯀꯅꯥꯅꯅꯣ ꯄ꯭ꯔꯦꯡ ꯇꯧꯔꯤꯕꯁꯤ ꯈꯜꯂꯨꯕꯗ ꯃꯆꯤꯜꯗꯒꯤ ꯈꯪꯉꯥꯏ ꯍꯥꯏꯗꯣꯔꯛꯏ, "ꯕꯥꯁꯇꯔꯠ, ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯕꯨ ꯊꯤꯜꯂꯛꯂꯤꯕ ꯑꯁꯦ? ꯍꯥꯎ ꯗꯤꯌꯔ! ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯑꯍꯤꯡꯗ ꯇꯧꯅꯒꯦ? ꯊꯣꯡ ꯊꯤꯜꯂꯕꯗꯤ ꯃꯥꯡꯗ ꯂꯦꯞꯂꯣꯗꯅ, ꯑꯗꯨꯁꯨ ꯂꯦꯞꯇꯕ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯇꯧꯔꯗꯅ." ꯆꯅꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯥꯗ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯑꯈꯪꯗꯤ ꯐꯥꯎꯔꯛꯇ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯝꯊꯤꯕ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯁꯥꯎꯕ ꯐꯊꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯅꯥꯃꯠꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯃꯤ 2-3 ꯆꯪꯗꯨꯅ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ "ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ, ꯑꯩꯅꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ, ꯅꯦꯅꯨ, ꯑꯩꯅꯦ, ꯔꯤꯀꯤꯅꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ, ꯁꯦ ꯑꯩꯅꯦ, ꯔꯤꯀꯤꯅꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ." ꯑꯁꯨꯝꯅ ꯔꯤꯀꯤꯒ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯔꯤꯀꯤ ꯑꯃꯗꯤ ꯕꯤꯀꯤꯅ ꯆꯅꯨꯕꯨ ꯅꯦꯅꯨ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯅꯨꯅ ꯈꯜꯂꯤ, ꯑꯍꯤꯡ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯍꯤꯡ ꯑꯁꯤꯗ ꯔꯤꯀꯤꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯛꯀꯗꯧꯔꯤꯕ? ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯟꯕ ꯂꯦꯞꯂꯝꯗꯦ, ꯍꯦꯟꯅ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯤꯟꯕ ꯑꯗꯨ ꯍꯦꯜꯂꯤꯉꯩꯗ ꯆꯅꯨ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯒ ꯊꯣꯡ ꯑꯗꯨꯒꯤ ꯂꯣꯜꯂꯤꯕ ꯄꯣꯅꯥ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯡ ꯑꯗꯨ ꯊꯤꯟꯕ ꯆꯞ ꯂꯥꯎꯅ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯡ ꯊꯤꯜꯂꯤꯕ ꯃꯔꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯃꯟꯗꯅ ꯆꯅꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄꯒ ꯌꯨꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯑꯀꯣꯏꯕ ꯑꯗꯨ ꯀꯔꯤꯁꯨ ꯀꯅꯥꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯁꯥꯗ ꯈꯖꯤꯛ ꯀꯤꯕꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯝꯒ ꯃꯝꯕ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗ "ꯔꯤꯀꯤ, ꯔꯤꯀꯤ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯃꯝꯕ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯑꯉꯥꯎꯕꯤꯒꯨꯝ "ꯔꯤꯀꯤ, ꯔꯤꯀꯤ"
haiduna koikau kauri adubu amamba aduda kanashu mahaki pakum adudi pirakhide tanja aduda masada tafom he khangjade amamba marak aduda nupi macha amana thawai numaitana kachil amada fammaga kapai kapgi khonjel adu tabada januna kanano kanano se kanano haiba ahing asida kapi badubo Ricky nakhoi anina nenubu laknariba haidura amamba aduda mahak thongjing pan aduda aduma leptuna leirambadagi mahaki table nakanda thaliba incense candle stick adu mai chukhatle aduga makutta candle adu paiduna thong adugi mapan lomda mathanda thorai candle adugi mangalna amamba adu kharadi kokle haiba yai mai adu hek thangatpaga kaplama nupi macha adu tokre chanu yum adugi corridor aduda amuk tapna candle ama pairaga lai candle adugi mai adu adumak fajana ngali drawing room lomda candle adu thanduna haifet thong adugi maya kariba aduda yengthuk ubada mamai mamitti udaba phimu shetba nupa oi nupi oi toba makhoi ahum mari punchillaga amamba aduda leiba adu urami chanu madu urbadagi khajik tapna kiba horai mafam aduda chachi chatnamda lengsi lengamda drawing room mapa adudagi machi lengba ngamkhidre mamai mamit adu humangna pungcho chotle maya kariba thong adu lonchili basa adu ithak thagatle madam aduda bahaki kutna pairiba candle adu phut launa mutkhre nungsit chu sitpa nate candle adu mutkiba adudagi mahak gyan mammi amamba aduda kaida kari lei haibasu mahakti karimata khangde amamba aduda mahaki mit adu kuptuna yenglabasu drawing room adugi phaklang mapa aduda makhutna baraga lepli mahaki room aduga kharadi laknare adumda kiringai aduda mahaki nakanda langtrik langba mit ani khak urai mit ani adu ubada mahakti amuka hena masa adu thakatle thakatpana nik laure mit ani aduna amamba aduda mangol lomda adumak kuptaba makhai yengduna leirami sanu akibasu sum hengalai yenglakliba mit adusu iranglangi sangtrik sangi mangonda adumna munni yenglakliba adu haudong amubini amamba aduda haudong amubi aduna mangonda onchilaga kappagi mawongda khonglai haudong aduna adumna khonglakpa adudadi mahak khangprek khangi adubu haudong ni haiba khangbadagi kharadi safare maki roomda mahak laknaba kanna amamba aduda hotnari kirabasu kina mahak mama aduna chatli mangonda onchilaga kaptuna leiramba haudong adusu ngehak leiraga amamba aduda kaptuna mahaki chatfam tokpa maigai amada chatkhre mahaki tungda angang nupa macha amasu sansaraga tung inarai mahaki tungda kanano amasu inarakpagi saum amadi fangi matungda mi ama leibagi saminchu phangai mahak tung onthoktuna hek yengluragana kanasu leibadi ude amamba aduda chanu amuk mama aduna mahaki chatfam thokpa adu adumak chatli uchinna chinna mahaki kagi thong adu yaure amuk lepkhalai aduga mahaki ka adugi thong adu lonchinge hek tawbaga mahaki khut aduda tap launa angang amana pairai mangonda pairakliba khut adu sansaduna haujikte inarakhiba angang aduni makutta pairakpagi samintani makna fangiba mahaki mit adunadi angang adu ubanate amamba aduda thong adu lonchinaba mahak kanna mukli adubu lonchinbadi ngamlamde adumna thong aduda makhutna muklingaida tanja aduda kanano amana amuk laktuna chingai thong aduda mahak khutpai chetna paihobana mahak laktuna chingliba adu mangodadi thoidokpa chokpadi oidre mahaki khu adu kharadi tatle amamba aduda chanu adu koilaw lawi kanano aibu torture toribase aigi khongpaiduna chinglibase kana lege aibu amukta kanbiyo
Chanuna lauba adu Monica na tare. Tumlambadagi Monica adusu ahing nungyay aduda mikap thoglai. Mahakna mikap thoglakpada pung mamame. Kendal amadi mahak susukhatle. Lauriba khonjel adu Chanugi ni haibadi mahak sukhangle. Kari tawba yaurabano haiduna. Mahaki kagi thong adu hangdoktuna. Chanu lairiba room lomda kendal adu thanduna lakle. Chanuna thongjil aduda makut chena paiduna phamraga lairamba adu mahakna ure. Chanu masa adu humangna pungluluple. Tafum ama ikhang khangde. Kapoy kay boy humang oy pi oy. Mamay mamit adu nap nap lawi. Adumna tawraga laiba aduda Monica su prap Chanugi manak tamna changsilai. Monica na hairai. Kaidorage Chanu se hayoba kaidorage. Chanu adu tarang marang ama ichatchalai. Aduga tapna hairai. Kanagumba amana ai khong amadi khut asi paiduna chingai. Monica adu mathong amata khangjade. Aduga amuk hairai. As oiramoida yamna khanjiluranu. Hayeng numalaga fajana wari sarase. Haujikti thengi. Iche hayenggi numitta meeting mayam ama lay. Nang nathanta tumba kiragana aigi kada tumlurasi. Asi haiduna Chanu adu Monica na puduna Monica gi kada puna tuminaki. Ahing adu asumna hokre. Nongalakle. Pung nipan aswai tabada Chanu adu hawalai. Machin maya senglaga masamana ipa phaduna makuk adu pairaga thoglai. Breakfast tawba dining room lomda lai. Dining room hek yawbaga ungduna lay. Mahaki famfam thokpa adu phammaga Monica na amuk hairai. Kaidorage Chanu nangna ungiduna. Chanu na amuk kumai. Iche ai kok yamna chi'e. Iche ai kainomta haige. Chanu na adumna hairakpa aduda Monica adu adumak nahan khaiga manadaba mawong amani khalammi. Asumna Chanu na liri khoirina wa ngangakpase kaya tadabani. Monica na kaino nangna haige hairidipo hairudana. Iche aidi ngarangda lakpane nakhoi yum asida laiba. Ado yum asida ai laiba ngamdong mande. Iche nakhoi yumche tamnaba male. Haibadi hantet. Chanu na hairakpa adu tabada Monica khara sauningmagi mawong phaurammi. Monica na amuk hairai. You are not a child. Nang angang nate. Ngarangda laaga sumaina haibase aidi mawalawde. Aikhoi na hankhay sumaina lairise nongmata kaisung tawde. Nangse anthropology da PhD tawribani ko. Aduga sumaina ngangthorakpase yamna illiterate oiba migi wangang sangangni. Adumna ngangnari tanja aduda asa adu prap changsilai. Aduga table mathak aduda free juice anikak thamlammi. Mahakti ngasaidagi kitchanda makhoi anina chanariba wari adu tarabani. Chanuna tamnai hairakpa aduda mahakna ikui kuidana ipan thaba halakpada thengnakiba thawdoksing adu matang aduda yamna chasin chuchinnarai. Monica amasung Chanu adumna discuss tawna breakfast tawba loikre. Monica su mahaki satfam thokpa adumak chatkre. Chanu su mahaki room aduda mahaki PhD adugi damak thesis aduda ingna chikna mai onchinkre. Nungthilgi matam oibaga yum adu pungchik ekchi. Ngasidi Monica adu macha phaibok ani adusu buduna chatkhi. Mapanda makhoigi mari mata thokpa amagi anaba hanguni haiduna chatkibani. Monica gi mamana masunupa ani adu uningi haibadagi pukhibani. Haujik yum aduda lehoriba haibabu yum adugi thabak tawnaba staff kharaga Chanu gani. Mafam adu pungchik chi nil khongba khonjel ama phauba tade haiba yai. Asa adu kitchen aduda kon mayam ama fengi. Moli su angangi mafi marol khara amasu washing machine aduda churi. Nungthilgi pung ama taba matam aduaidani. Molina fi suri ngaida mahakna lairiba ka adugi mapalana. Trolley ama tapna illaga thong adugi mapalana chatkhi. Haifetani mahakna yengthoklubada ukiba adu Moli machinda tapna soli. Kaino haujikta aina ukibadubo aigi wakalnara yum asida hek lakpadagi aigi mit ase suklabra khangde. Amuk washing machine lomda mamai adu laisinduna machine manungda ungliba fi adu yarabra haiduna check tawri. Matam aduda
Mahaki nakongda trolley gumba ama ilakpagi makhol ama taba horai. Floor mathak aduda arep akham leitana jiri jiri. Aduga trolley adugi makhongda bearing na chenbagi jiri jiri makhol amasu tari. Trolley ama mahaki mamang tamna khangin insalai. Bathroom gi thong adu mapa yaurakle. Hanak mukti mahaki mangda trolley adu phajana ure. Trolley adugi mathakta mi ama hippi. Hipliba mi adugi masakti ude. Fi angoba amana kupsili. Aduga mahaki mityeng mapalana. Trolley adu masa mathanta giri giri haiduna induna. Storeroom laiba room adomda trolley adu insinkre. Room adugi thong adusu mathanta hangdokcharai. Molly di fi surambaga chaplepi. Aduga trolley aduna insinkiba aduda chenthok ka aduda yenglure. Adumna trolley adu storeroom aduda hek insinkibaga storeroom adugi thong adu gere gere haiduna hai humlaga mathanta lochinkre. Molly chapleptuna lay gyan ama tajade. Masada akiba amasu phawba horakle. Adubu khangningba langtaknaba amadi hengkalai. Solonduna thamliba storeroom amabu mathanta kamaya thong adu hangdoraktuinu haiduna